tarik ani soji numisida Kaching district ki yamdi relief camp center sida kamsra Kaching me thok bo dagi matugina health ki oiba phung saba CMST amdi PNJY pinabadi awareness ama pantak chali aiba kemasida relief kemasida sarana mioi chamaga ko thamnai bani masida sarana lakai gi oiba villager khara su ko kumjaraga namne awareness ki bani aya amana ki CMST amdi PNJY gi klasi pinabadi amna yaure tawdam klasi bamda aiba full awareness lai tabra param oraga sina bang khanda bana si musu ko sina bang khanda ba awareness si dijabani Wito gumba adigi ini really kembali nanti mau dari area. Sabina ba, ayi side tadi, sing jadi siapa sendiri.